ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯁꯤ, ꯂꯣꯟ ꯑꯁꯤ ꯉꯥꯡꯁꯤ, ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛ ꯑꯁꯤ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯚꯥꯔꯠꯀꯤ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯈꯤꯕ 1932ꯒꯤ ꯑꯥꯒꯁ ꯆꯩꯆꯠ 10ꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯤꯇꯩ ꯈꯨꯟꯖꯥꯎ ꯂꯥꯜꯁꯤꯡꯃꯨꯔꯥꯗ ꯂꯩꯕ ꯁꯣꯁꯤꯌꯣ ꯑꯦꯟड ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯨꯞ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯠꯁ ꯐꯣꯔꯝ ꯇ꯭ꯔꯤꯄꯨꯔꯥ ꯕ꯭राꯟꯆꯀ ꯈꯨꯠꯁꯝꯅꯔꯒ 30ꯔꯛ ꯁꯨꯕ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯃꯔꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯠꯁ ꯐꯣꯔꯝ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯤꯉꯣꯝꯕꯝ ꯄ꯭ꯔꯅꯣꯏꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯁꯤ, ꯂꯣꯟ ꯑꯁꯤ ꯉꯥꯡꯁꯤ, ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛ ꯑꯁꯤ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯦꯡ ꯌꯦꯟꯊꯣꯛꯂꯒꯅꯤ ꯁꯩꯇ꯭ꯌꯚ꯭ꯔꯇ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯐꯪꯍꯟꯒꯗꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯆꯦꯡꯒꯤ ꯆꯥꯛꯊꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯤꯅꯤꯁꯇꯔ ꯁꯩꯇ꯭ꯌꯚ꯭ꯔꯇꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯨꯒꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯍꯨꯠ ꯀꯦ ꯔꯟꯖꯤꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯗ ꯃꯈꯥ ꯇꯥꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯀꯪꯒ꯭ꯔꯦꯁꯀꯤ ꯖꯣꯏ ꯀꯤꯁꯟꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯛꯁꯦꯜꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯩꯔꯣꯛꯇ CICꯒꯤ ꯁꯪ ꯊꯨꯗꯦꯛꯈ꯭ꯔꯒ ꯂꯨꯄꯥ ꯂꯥꯛ 64 ꯔꯣꯝꯒꯤ ꯕꯤꯜ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯂꯧꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯀꯔꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 90ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯊꯥ ꯑꯁꯤꯒꯤ 14ꯒꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯃꯦꯖꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯣꯀꯔꯁꯤꯡꯒꯤ ꯁꯤꯟꯊꯥ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯁꯦꯀꯦꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2021 ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯁꯦꯀꯦꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2021 ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯎꯁꯅ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯕꯤꯜ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯁꯦꯀꯦꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2021 ꯍꯥꯏꯅ ꯈꯪꯅꯔꯒꯅꯤ꯫ ꯕꯤꯜ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠꯇ ꯐꯣꯡꯂꯕ ꯃꯇꯨꯡꯗ ꯆꯠꯅꯕ ꯍꯧꯒꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯑꯦꯛ 1976ꯀꯤ ꯁꯦꯛꯁꯟ 2 ꯑꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯦꯛ ꯑꯃ ꯑꯣꯏꯅ ꯔꯤꯐꯔ ꯇꯧꯕ꯫ ꯀ꯭ꯂꯣꯖ ꯕꯤꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯍꯨꯠ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯁꯤꯟꯗꯣꯛꯄ, ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯞꯆꯤꯟꯕ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯤꯟꯕ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯦꯛꯇ ꯌꯥꯎꯔꯤꯕ ꯁꯦꯛꯁꯟ 4ꯗ ꯁꯕꯁꯦꯛꯁꯟ 1ꯒꯤ ꯋꯥꯍꯩ ꯗꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯇꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄ꯫ ꯁꯦꯛꯁꯟ 4 ꯁꯕ ꯀ꯭ꯂꯣꯖ 4ꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯃꯥꯡꯗ ꯇꯨ ꯀ꯭ꯂꯣꯖ 2 ꯍꯥꯞꯆꯤꯟꯕ ꯑꯃꯗꯤ ꯕꯣꯔꯗ ꯑꯁꯤꯅ ꯃꯁꯥꯒꯤ ꯃꯤꯐꯝꯗ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ 2 ꯍꯥꯞꯄ ꯑꯃꯗꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯌꯥꯅꯤꯡꯕꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯕ꯫ ꯁꯦꯛꯁꯟ 7ꯗ ꯌꯥꯎꯔꯤꯕ 3 ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯍꯨꯠ 5 ꯍꯥꯏꯅ ꯁꯤꯟꯗꯣꯛꯄ꯫ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯒꯤ ꯑꯣꯏꯅ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗ꯭ꯔꯥꯐ ꯕꯤꯜ ꯁꯦꯝꯕꯗ ꯀꯦꯕꯤꯅꯦꯠ ꯃꯦꯃꯣꯔꯦꯟꯗꯝꯗ ꯕꯦꯁ ꯇꯧꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯥꯐ ꯕꯤꯜ ꯑꯗꯨ ꯑꯦꯅꯦꯛꯁꯔ A ꯍꯥꯏꯅ ꯊꯝꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯔꯛꯂꯒ ꯃꯤꯇꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯎꯕ ꯐꯪꯗꯕ MLAꯁꯤꯡ ꯑꯉꯛꯄꯅꯤ꯫ STD CM ꯃꯇꯝ ꯀꯨꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯛꯂꯒ ꯃꯤꯇꯩꯁꯤꯡ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ STD CMꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯋꯥꯔꯜ ꯃꯤꯇꯩ ꯀꯟꯚꯦꯟꯁꯟꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ STD CMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯗꯥꯂꯦꯟ ꯈꯣꯝꯕꯅ ꯍꯥꯏ STD CMꯅ ꯃꯇꯝ ꯀꯨꯏꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯃꯩꯇꯩ STꯒꯤ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯇꯛꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅꯁꯨ ST ꯂꯤꯁꯇ ꯆꯜꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯗꯨꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯁꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯈꯥꯏꯕꯨꯡ ꯇꯧꯕ ꯌꯥꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯁꯦꯝꯖꯤꯟꯗꯦ꯫ ꯃꯩꯇꯩ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯇꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯅ ꯈꯪꯗꯕꯁꯤ ꯑꯉꯛꯄꯅꯤ꯫
मखोइगे मितैगी येक्नबा नत्ते मखोइना भोट काखिबा अदु मितै मचा मयामना पीरगा काखिबा ngaktane मरम अदुना मितै मैतै एसटी लिस्टा चनबा यारे हाइबसी अथुबा मतमदा सेंटर दा रिकमेंडेशन थागदबनी हाइखे वर्ल्ड मितै कन्वेंशन गे चेयरमैन हाइक्रुजम नवस्यामना हाई मितै सिंगना सिथरगलिबा से मितै सिंग अयामबना इपंग पंगना लैबा मदे इम्फाल टाउन दा लैरे हाइदुना पंगचा चारगा पंगथक थकलगा लैबगा लोइनना नोंगमदि मितै मालेमदगी मुतखिबा याय मितै सिंग शेड्यूल ट्राइब असे मरु ओय हाइबसी खंगदे मितै मैतै एसटी लिस्टा चलहनबदा लैंगाक असिना कीदुना तौद्रबदि ओपोजिशन पार्टी सिंगसु कैदौ लैगे हाइना हंगलदुना ओपोजिशन लीडर सिंग ओपोजिशन ओइना लैरबसु फिबम चाद्रे एसटी डीसीएम दे एमएलए सिंगी मचा मसु सिंग मपानदा लारिक तंबा थानबा सेल तब ताइखै तुंगसिलगा लोइरे हाइबा अदु खंदे अइखोय मितै मैतै ngaktane मसिबु एसटी लिस्टा चलन भाइबसे यामनमक मथौ ताइ अइखोय एसटी लिस्टा चंदुना अइखोय पुंबा पुन्ना हिंगमिनसे वर्ल्ड मितै कन्वेंशन की एडवाइजर पी सोनामनी हाई एसटीडीसीएम ना मितै मैतै सिंग एसटी लिस्ट चलहनना बहोनरकपा डिमांड मरम चाय अमदे सौगतले मसिगी मरमदे स्टेट लैरिबा मियोय सिंग नसाना नसाबु सक खंगी हाइबने मसि मितै की लुसिंगबा सिंगना लाना पुरे मदुगी दमकता अइखोइना कनामता दा वारौबा लैतै मदु अइखोइगी मतम अमदा पीरमबनी खल्ले अइखोइगी इंडिया मचा ngaktane खल्लुबदगे लाना खंदबने मितै मैतैना लैबा यागदबा मफम असिसु तंपा खक्तनी हाइना इंडियन कॉन्स्टिट्यूशन की लॉदा हाइरम्मे अदुना अइखोइ इंडिजिनस पीपल ओइबा याबा अदुसु पीरमद्रे पुमनमक असि अइखोइगी लुसिंगबा सिंगी असोनबने अदुना मितै मैतै शेड्यूल ट्राइब लिस्टा चलहनबा चथरिबा असेंबली सेशन दा पुथोक्तुना खनबियु हाइनसु अपील तौरकले कोविड केयर सेंटर सिंगी फिबम हेना फगलहनबा SDRF फंडगे मखादा लुपा करोड़ 3 का मखाई काइथोकले चिंगी लमदा कोविड वैक्सीन पाकसना कापथोकनबा डीसी की खुथांगदा युमथोंग खुदिंगदा सर्वे तौबा हौरगने चीफ मिनिस्टर कोविड 19 लाइचक थेंगनबा होनबदा मणिपुर के असेंबली कंस्टिट्युएंसी सिंगदा मरी लेनबा एमएलए गे मखादा हांगदोकलिबा कोविड केयर सेंटर सिंगी फिबम हेना फगनबा सेंटर सिंगदा थबक तौरिबा वॉलंटियर सिंग डॉक्टर अमदी हेल्थ वर्कर सिंगी फंगफम थोकपा रिन्यूमरेशन सिंग फंगहनबा लैंगाकना SDRF फंड की मखादा लुपा करोड़ 3 का मखाई की सेंफम काइथोकले मदुना कोविड वैक्सीनेशन तौबगी चांग खरा नेमना लैरिबा चिंगी लमसिंगदा कोविड वैक्सीन पाकसना कापथोकनबगी दमकता डीसी सिंग की खुथांगदा चिंगी लमदा लैरिबा युमथोंग खुदिंगदा चंगदुना कोविड वैक्सीन कापहौदबा मियोय सिंग खंगदोकलगा पाकसना वैक्सीन कापगी थबक चथरगनी हाइना हेल्थ एंड फैमिली वेलफेयर गे फमसुपुरीबा चीफ मिनिस्टर एन बीरेन्ना ngasi assembly session द opposition MLA कांग्रेस के ओ सूर्य कुमार ना हंगलकबा स्टार क्वेश्चन की पाउखुम पीरदुना हाउस द फोंदोखरे अरोइबदा ताबिरिबा पुमनमकपु थागतचरी।